ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯣꯍꯟ ꯑꯣꯐꯤꯁꯇꯒꯤ ꯄꯔꯞ ꯍꯜꯂꯛꯂꯤ ꯃꯣꯍꯟꯅ ꯑꯗꯨꯝꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯥꯏꯐꯕꯤꯅ ꯍꯩꯃꯥ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯊꯦꯡꯗꯣꯔꯤꯕ꯭ꯔꯣ ꯑꯩꯅ ꯊꯦꯡꯗꯅ ꯊꯦꯡꯂꯤꯕ꯭ꯔꯣ ꯁꯤꯕꯣ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯃꯤ ꯀꯧꯔꯒ ꯁꯦꯝꯍꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯗꯅꯦ ꯍꯟꯗꯛ ꯇꯣꯂꯣꯞ ꯐꯪꯕꯗꯅꯦ ꯁꯤꯟꯗꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯣꯂꯣꯞ ꯐꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯁꯤꯟꯗꯣꯛꯄ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯇꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯨꯝ ꯊꯧꯅꯔꯒ ꯂꯩꯒꯗ꯭ꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯁꯦꯝꯃꯒꯅꯦ ꯃꯇꯝ ꯈꯔ ꯊꯧꯅꯔꯁꯤ ꯑꯗꯨꯗꯨꯒꯅꯦ ꯈꯔ ꯍꯟꯕ ꯑꯃ ꯂꯩꯅꯅꯕ ꯑꯩꯁꯨ ꯃꯗꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯗ ꯈꯣꯏꯗꯧꯗꯨ ꯍꯦꯛ ꯁꯥꯎꯒꯠꯂꯛꯄꯅꯤꯃ ꯊꯕꯛꯇꯣ ꯈꯔ ꯊꯨꯔꯛꯑꯀꯥꯟꯗꯗꯤ ꯒꯥꯔꯤꯒ ꯌꯥꯔꯛꯇꯕꯁꯤꯗ ꯋꯥꯔꯤꯁꯦ ꯒꯥꯔꯤ ꯑꯁꯤ ꯄꯥꯏꯔꯒ ꯍꯦꯛ ꯂꯪꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯕꯖꯥꯠꯅꯤ ꯉꯥꯡꯅꯔꯗꯨꯅ ꯃꯣꯍꯟ ꯌꯥꯏꯐꯕꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯟꯅ ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯄꯣꯠ ꯑꯃ ꯂꯩꯔꯛꯄꯅꯤꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯝꯍꯧꯔꯦ ꯑꯩꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯠꯂꯣ ꯑꯃꯨꯛꯇ ꯂꯧꯁꯜꯂꯨꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯅ ꯄꯔꯞ ꯀꯨꯝꯊꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛ ꯊꯥꯛꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯟ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯃ ꯄꯝꯂꯒ ꯆꯪꯉꯛꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯈꯤꯕꯅ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯅ ꯄꯥꯏꯔꯤꯕꯗꯨꯗ ꯇꯥꯞ लाउꯅ ꯂꯧꯗꯨꯅ ꯕꯕꯥ ꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯟꯅ ꯑꯗꯨꯅꯤꯅꯦ ꯑꯩꯅꯗꯤ ꯃꯁꯤ ꯄꯤꯅꯤꯡꯃꯟꯈ꯭ꯔꯗꯅ ꯏꯆꯥ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯔꯞ ꯂꯥꯛꯄꯅꯤ ꯃꯗꯩꯗ ꯄꯥꯄꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯦꯛ ꯌꯥꯔꯛꯇꯕꯗꯨꯗ ꯈꯣꯏꯗꯧꯗꯨ ꯀꯌꯥꯗ ꯁꯥꯎꯒꯠꯂꯨꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯗꯣ ꯑꯩꯅ ꯀꯧꯕꯁꯤ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯃꯗꯩꯗꯒꯤꯗꯤ ꯑꯩꯅ ꯒꯥꯔꯤꯁꯤ ꯃꯃꯥꯡꯁꯤ ꯊꯣꯛ ꯍꯥꯏꯒꯠꯂꯒ ꯕꯦꯔꯥ ꯀꯥꯔꯦꯉꯗꯤ ꯀꯥꯔꯣ ꯍꯥꯏꯗꯅ ꯑꯩꯅꯒ ꯒꯥꯔꯤꯒꯤ ꯖꯛꯇꯨ ꯂꯧꯊꯣꯛꯂꯒ ꯂꯩꯔꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯄꯪꯊꯥꯗ ꯊꯥꯕꯗꯨꯗ ꯃꯄꯥ ꯆꯥꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯏꯁꯥꯗ ꯍꯧꯕꯗ ꯌꯥꯔꯛꯑꯦ ꯃꯗꯨꯒꯤꯅꯤ ꯂꯥꯛꯏꯕꯁꯤ ꯃꯣꯍꯟꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯅꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯅꯅꯕ ꯇꯧꯔꯁꯤ ꯅꯣꯡꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯑꯗꯨꯅꯅꯦ ꯈꯔ ꯉꯟꯅ ꯇꯨꯝꯁꯤ ꯉꯁꯥꯏ ꯑꯌꯨꯛ ꯊꯤꯜꯂꯤ ꯇꯥꯈꯤꯕꯗꯨ ꯑꯩꯅ ꯇꯨꯝꯅꯤꯡꯕꯁꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯎꯏꯔꯨꯕꯗꯤ ꯍꯦꯛ ꯌꯥꯗꯕꯗꯣ ꯃꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯤ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯐꯥꯔꯃꯥꯁꯤ ꯆꯠꯂꯒ ꯑꯩꯁꯤ ꯍꯤꯗꯥꯛ ꯂꯩꯕ ꯁꯥꯔꯒ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤ ꯍꯣꯇꯦꯜꯗ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯔꯒ ꯍꯦꯛ ꯇꯨꯝꯕ ꯂꯩꯊꯣꯛꯄꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯅꯣꯛꯄꯒ ꯂꯥꯡꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯜꯂꯤ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯁꯤ ꯆꯍꯤ 9-10 ꯃꯨꯛꯇꯃꯛ ꯉꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯟ ꯑꯃꯗꯤ ꯌꯥꯏꯐꯕꯤꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯧꯕꯤꯔꯤꯕꯅꯤ ꯊꯣꯏꯊꯣꯏꯕꯤ ꯂꯝꯁꯨ ꯍꯦꯟꯗꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯖꯕ ꯑꯉꯥꯡꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯣꯡ ꯀꯥꯕꯛ ꯇꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯊꯣꯏꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯛꯂꯤ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯑꯃꯗ ꯎꯕ ꯈꯪꯕ ꯅꯠꯇꯦ
Matam maduda thoithoibigi thongnawda lepliba aduna thoithoibida yamna munna yingamlaga mahak tuminna chatkhri masigi matung thoithoibina ngasai mapana lei haiduna konsinduna thamkiba lai fadivi haibadi teddy bear adu masa matom tamakudado lengbagum tori teddy bear aduna lengaklaga thoithoibida konsanbagi mawong tolokpa aduta thoithoibidi mangoi hawai urum sarom tumga tumbaga adumok mahangnasu konsinduna ningaidana adumak tuminnakhri masigi matung ahingi punga nimuk tarakpa aduaita thoithoibido nong yamna kanna khakhibagi makol aduta haugalakli matam aduta thoithoibina kari nong khukhong hojikidudi as moi hojikidu kenomdi sodna yarom lani asomna khalaga mahangna amu hipthanaba tarokpada mahaki nakanda lehauba teddy bear ado leiramdri matam aduta thoithoibina kaino aina ngasai kolaga tumba teddy bear du kai chakhrajano asomna khalaga mahangna koithi thirakpada teddy bear du khuyaki kangkal aduta ngatharaga leiramkhi matam aduta thoithoibina haima aina khona kautharaga adai thambirabro asomna haraga mahangna lamduna lawsali aduga kolaga amuk tungkhri adumne hek tawkhibaga teddy bear adu kanagumba miyu yamagum pring longna sungi matam marda thoithoibido khangprek khangduna mana lawthoktuna teddy bear adu damun yengi adubu teddy bear adu ti kalshu tawduna phadrak taduna adumak leiri matam marda thoithoibina asai lingba maluri asumna khalaga adumak tumthaki matamdi asum haukibana mathangi ayuk oirakli ayuk anganba aduta mohon amadi thoithoibi school chatnabagi nangnanaba yaifabi yamna kana sai sing thongduna laknari matam maduta mohon amadi thoithoibi su mateng pangsilakli bani matawa somna tawduna ayuk ngantagi sai sing chathoknaba matungda mohon su mahaki thabak chatkhri aduga thoithoibi su mahaki school aduta chatkhri yum aduda lehori basi yaifabi matomtani yaifabi yum aduda matomta lehobodo masada inung nungaijadi khirum lawi yum mase anobu oinaga sabaga mahak yum adugi manungda matomta leibodo hainadaduna leikai koige khalabasu yum aduna yum dompu oinaga tawbaga mahak leikai koi bisungamlamdi haibadi yum ado thadoko pamlamdi mohon amadi yaifabi thoithoibi makoi ahobna leiriba yum mase saba kuidriba changba kuidriba thamarom tama ngairiba yum amani hairiba yum masiragi akoibada yum amata tadi uwana pungkoi koina haujali aruduga yum masidagi khara chathoknaga hauriba uwana pungkoi koisaliba arudagi lanthokibadagi di yum mathang takhrabani hariba mohon amadi yaifabi makoyanina yum sananabagidamagta lairiba hinkol ase uwana pungkoi question ba hana mana masing mayam ama tharamba phram oina leramba mafam amani mafam masita makoina yum sananabagidamagta hinkol ase leiraga makoina yum sakhibani aduna yum masigi akoiba se uwara pik thana hauribani aduga makoina hauji sariba yum adugi hek maningdasu chawraba wapal sing leiribani mataw asomna yaifabi yum aduta matomta leibado hainadraduna tv ngahak yengge haiduna tv yengduna leiri somdana kamdori mohon office aduta hek jorokpaga masado haining haraudaba itan tanthaba ningjing mangjingnaba kari tawudabunu khangdaba aduga mina pirakpa thabaksing thudong hena tawningba poktaba kaya ma tawba horukli aduga mahaki makokado tasengnamaki pangawda ngawbugum su tawi matam maduda mohona karinuni adak asibu aigi haksang china sukama nungai tribasibu kari torba jano yumda leiringai di khara mafai office da laglagana sumane heka toribasina karigino asomna khalaga mohon makokado ngauring tawi masa inung nungai ti haiduna hawgalaklaga mahak mapan thoki haiduna mahak washroom tamna lakli adumna mohonna washroom da lakam matamda washroom aduda kanagumba ama leibagi mawongda sahum phangi maruda mohonna kanaroni murungda leiribasina asomna khalaga ngahak ngairi adubu phana kuina ngairaba phawbada kari amada tholoktaba aduda mohonna hera asu kuina mapan thokpo hawngodeda karaidagi asmai kuina thuadi hapta amdi sing soroni ne
asumna khalaga kok thinduna kana namangal lei basibo kaidoribano hauji phawo tolok tribasibo haiduna kauri adubu kana amata pakhum pirakti adubu mi leibagi mawongda makut masahama gi mawongda ising masing haidokpa joja ki makhon taba amati isingna awang mafamdagi akut mafam amada joro lawo tasanbagi khonjal chingba adumti taribani matamadu da mohona karino mangal lei mi sibo khon gamta thokta bajala hati lon thokta mi oira bajalo asumna mohondo khara kalap asum ngangakli masidigi mohon to yamna sauning laduna thongado sat mahara mapandagi hangdoklaga manungda changrubadadi kanasu leiramjai aduga thongdu sululamdi matamdu da mohona karinoni thong sisu hojik taina nambadadi yamna kan khibani lonbagum tawkhibani phakai gi haiduna illuro kansidana hanglaga leiramlibasina karino aduduga manungda ngasaidagi joja tawribaduna kananone karino tawribasibo asumna mohon khalaga leiringai matung nomdagi makoi gi thabak tawminaba miyu yama sangchalaglaga tamon kaidorage asumna hairaga makoi gi thabak tawminaba naha ato parapap sangduna mapan thokli matamruda mohonna parapap sangchalaglaga mahaksu mapan thokna hairi ai hawjikta kanano ma manung asida joja tawbagi makhol tai hadana mapanda ngasaida yaisi ngaibi yaba ngairoribani aduga ina manungsida thongdu kana leibijano hangtuga changu kandadi kana amata leiramdribani ne atumna hairakpada miyu yadunna makhul masaham hamna hairi khangda tamohon mafam si thaina miyu yama thauri yalaga sirammedana nimphul ngangna bani adugi thawainaga tamnarakpo orini tamohonaga khara kiganbadudane tamnaraklibo oiramgani aikhoi di nongta sugum base thingajage harini amutang khangpre khangjage harini adubu laibak thibunina tammadre asomna haramlaga nipa adudi chatkri mohona karino masiga ngawsna nganga misina awoba maki mafam masida bu thauri yalaga sikibu jalane thauri yanba jamham jaga de amata bu leite ising tariba konjil lasida yange harasu si khuru mutoni wangiba khwang mutoni wangiba karino ni harisiba asomna ngang duna mahangsu makut masa hamtoklaga mapana thorakli aduga thongdo hek lonsin khibaga manungda mi ama leibagi mawongda amuk tawduna lehauri mohona thong chek lonjin gibaga manungda mawong amada tawi tawrsanu ai chacha horage asumna hairaga mohon parap lakli mahana kaadu yausilakpadadi leiramliba staff singadu wa noktuna leirami matuda mohona khangli mahaki maramda karigumba amadi wari sanari haibasi matam maduta mohona karinone mayamna ai uraga wa noibasiba aigi maramda karigumba khara hainaba malida yade baigi sada phaweba adumna hairakpada leiribasing adugi maraktagi nupi amana as kanana khangponoda mi singse kuina hingaklabadine ja ma torok pajani haiduna amuka sunui matam madu mohonna aina kari tawraba haiduna hanglui maduda miyoi amana natine ta mohonna nga saidagi mapan thokane haiduna chakriba matamduga haujik changliba matam masiga amuktang yengune matam masidadi thabak ingkhang tawge haidi yaman nang khramjani asumna hairakpada mohonna ihe adugiro aido mapanda leplaga leirubani manungda mi ama leibagi mawongda ising masing haidokpa konjindagi ising taba kaya ama torokpaduda aisu manungda mi leiri male ngahak ngairori tholak mandabaduda aina kok thillaga aina ai manungsida kana leibagi haidana hanglubani adubu kanamta khumlaktabaduda aina sauningladuna thongdu taklawna namubadadi hanglaga leirambai wani aduga aina manung changpadadi kanasu leiramdi adugadi para yakhomadu laklaga thaina mafam masi thauri yalaga mi masikibani adugi thawaina tamnabu oramgane na haijilamaga amuk chakre aisu kaba adum halaisini adumna mohon gi wari du taruda mayam da amuk hena nokli mohon do khangsau sagulakli aina hariba ngangli basing ase na koi phagi ni haina khanbra na koi lesu tholabadi khanggadabani haiduna sairi matamaduta leiriba miyu singaduna yarase tamon jam saurase to chise mai warise to chise mayam thabakta mai wonsilasi asumna hairaga mayam do thabakta mai wonsinaki tawriba singasida mohon mathwai nungaiti leiriba sing mahaki miyu singaduda koina asum jengli aduga makha tari miyoi bayu sei imina ikhunu udibawdi thajadi yaiduni aduga miyoi ba amana
ꯃꯔꯩ ꯑꯁꯤ ꯌꯦꯠꯀ ꯌꯥꯝꯅ ꯌꯦꯠꯂꯕꯗꯤ ꯀꯛꯆꯤꯡ ꯃꯍꯨꯝꯗꯨ ꯐꯥꯎꯕꯗꯅꯦ ꯆꯐꯨꯅꯦ ꯍꯥꯏꯗꯅ ꯌꯦꯠꯂꯒ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ ꯅꯈꯣꯏꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯁꯤ ꯊꯥꯖꯗꯕꯒꯁꯨ ꯁꯥꯔꯤꯌꯦ ꯅꯣꯏ ꯊꯥꯖꯗꯕ ꯇꯧꯅꯨꯀꯣ ꯑꯣꯐꯤꯁꯇꯩ ꯑꯁꯦꯡꯕꯒꯤ ꯇꯅꯩꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟꯗꯤ ꯊꯕꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯃꯣꯍꯣꯟꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯆꯧꯀ꯭ꯔꯤ ꯊꯥꯖꯤꯟꯕꯒꯤ ꯐꯛꯂꯥꯡ ꯇꯞꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯃꯤ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯆꯤꯟꯅ ꯂꯩꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈ꯭ꯔꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯆꯣꯡꯉꯒ ꯆꯦꯜꯂꯤꯕꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯣꯍꯣꯟꯗꯣ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯡꯕꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯣꯍꯣꯟꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥ ꯃꯣꯍꯣꯟꯁꯤ ꯑꯁꯦꯡꯕꯒꯤ ꯀꯩꯅꯣꯝꯃ ꯃꯁꯥꯗ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯂꯤꯝꯐꯨ ꯉꯥꯡꯅꯩ ꯃꯁꯤꯗꯒꯤꯗꯤ ꯃꯣꯍꯣꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯆꯦꯗ ꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯗꯣꯛꯄ ꯂꯥꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯌꯥꯏꯐꯕꯤꯗꯨ ꯇꯤꯚꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯁꯣꯐꯥꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯌꯥꯏꯐꯕꯤ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯁꯨ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯅꯤꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ಮನಿಂಗ್ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯒ ಮನಿಂಗ್ ꯊꯣꯡ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯈ꯭ꯔꯒ ꯀꯞꯂꯒ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩꯃꯥ ꯆꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯒ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯆꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯄꯥꯏꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯂꯝꯕ ꯊꯣꯏꯊꯣꯏꯕꯤꯗꯣ ꯆꯞ ꯂꯦꯞꯈꯤ ꯊꯣꯏꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯌꯥꯏꯐꯕꯤꯁꯨ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯁꯥꯗ ꯀꯤꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗ ꯊꯣꯏꯊꯣꯏꯕꯤꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯕ ꯃꯃꯤꯠꯁꯨ ꯃꯅꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯃꯥꯏ ꯏꯄꯥꯛ ꯄꯥꯛꯅ ꯏꯃꯨ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯌꯥꯏꯐꯕꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨ ꯃꯍꯥꯛ ꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯊꯣꯏꯕꯤꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯝꯒꯗ꯭ꯔꯅꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯗꯣ ꯌꯥꯝꯅ ꯀꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯇꯥꯈꯤ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯈꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯣꯝꯄꯥꯛꯇ ꯆꯥꯃꯁ ꯅꯠꯇ꯭ꯔꯒꯅ ꯈꯥꯕꯩ ꯑꯃ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯊꯥꯗꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯐꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯒ꯭ꯔꯣꯡ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯈꯤ ꯃꯗꯣ ꯐꯛꯂꯥꯡꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯎꯄꯨꯒꯨꯝꯕ ꯑꯃꯗ ꯗꯨꯞ ꯂꯥꯎꯅ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯌꯥꯏꯐꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯏꯊꯣꯏꯕꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯂꯩꯔꯛꯈꯤꯕ ꯇꯦꯗꯤ ꯕꯤꯌꯥꯔ ꯑꯗꯨꯕꯨꯗꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯂꯥꯏꯙꯤꯁꯤꯕꯨ ꯆꯧꯀ꯭ꯔꯤ ꯃꯊꯛꯇ ꯊꯅꯝꯃꯦꯕ ꯑꯁꯨꯝꯅ ꯆꯧꯀ꯭ꯔꯤꯗꯒꯤ ꯊꯥꯡꯊꯔꯒ ꯐꯃꯨꯡꯗ ꯑꯣꯏꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯏꯟꯊꯨꯈꯤꯕꯒꯨꯝ ꯕꯣꯝ ꯂꯥꯎꯅ ꯇꯨꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯃꯁꯤꯁꯨ ꯉꯥꯏꯍꯥꯛꯇ ꯆꯨꯝꯕ ꯂꯩꯇꯦꯍꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯒꯠꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯍꯜꯂꯒ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯇꯨꯊꯈꯤ
matam ro yaifabina as masi suni chuma leiba haita male asumna mathanta phuidok saukat charaga thoithoibi ki khangana ba thamliba mona do loksilakuna mona ngakhatuna thami adumna mon albana gar su ngasinduna thamlakpada giti haujikti lengba ngamjai tumina leikhri matam ro yaifabina to mona ngaksanbadagi tumina leirense asumna khalaga kaludaki mahana thokinaba torokpada haujik yaifabiki mamangda leiriba machanupi ki sanapot oiriba titi per aduna mor leiriba adumdadi ngatharakta mor leitaba adumda ngathaki asumna tukhiba ado yaifabijadi ubanati mahakti kaludagi adumak thokhrabani masiki matung yaifabi yum masida tawriba sibu karino haiduna matumta wakhal khalli adumna wakhal khanduna leiringai kanagumba miyu yama sumang lomda kaukibaki makhol tabaduda yaifabi kanamu oiriba janone asumna khalaga para mapalda tholakli matamaduda nupa amana yumsi mohon yu birobro adumna hairakpada yaifabina hoi mane yumnakpu karino haiduna hangi matamaduda lakliba singaduna yumnaksi moirangthem oramale oho mane asumna hairaga patoladu lohori masidagidi nipado satkraba matung yaifabina kanagi patonone asumna khalaga mahana patolado yengna imunglomda changlakpada kanagoma miyu yama sumangda gudrung chinkibagi sahum phangbada yaifabina satlawnga leithoklaga kanano haiduna yengna I adumna mahana yenglakpadadi kanasu leiramdi matamatu yaifabina haujila lamba nupa masatu hoiraba jalane mahadi aingoda paton piramlaga adum thokhrabadaine adumna khandru leiringai yum adugi manunglomda su kanagomba miyu yama satkibagi sahum pikakna phangki masidagiri yaifabi imunglomda kanaroma leiba male haiduna mahak parap changsilakli aduga yum adugi hek leiba ka khuding changduna kuithi thiki makhut oina dana haujik piraba batolado paihibani asumna kuithi thibadadi kanasu leiramkhiri matam maruda yaifabina askino toribasiba yum masida tamnabaga khotpaga masibu tamnaba haidurani adumna khalaga mahana pusilakliba batolado asum pari matamaduda yaifabina aima ichiletagi masanupadu luhongaduru maleni asumna khalaga masanupagi luhongbodo sungsoi soidana chattaba yararoi haiduna mahak masanupa luhongbagi chakkani haiduna lepli asumna tawduna yaifabido yum aduda makhol ama tai haiduna amukthi karaidano kainoma tawre haiduna amuk chat koya chatuna leiringai machanupi thoithoibisu school matam loiduna halakle machanupi thoithoibi halakpaduna yaifabigi pukning khar makhaidi chauthokchari mokoi ani surabanina wari watai sanaba langduna leirakpana yummodo haujikti pungnin nillei machanupi thoithoibina mahana school chalebagi nungai ba wari watai kaya ang pau kaya pangtama tamduna koilang langbadagidi ichik leiramb imung to haujikti punglang langlei masidagidi yaifabina thoithoibida chaising charawanabagida makta sem saduna pijari asumna pijaramlaba matungda yaifabina ngalenamuko charamu haiduna maninglomda ising maising khara haidoki haiduna parap tholoi ising maising singado haujikti phatta hauti khara su yauribani maramaduna makoigi konsil aduda haidokluba matamdadi phulani haiduna mapanda thololaga haidoklibani asumna mahana mapanda parap tholaga polam cherem singado patra amada haijillingai tanja aduda waraklomda karigumba ama suro launa chinsinki matam maruda yaifabi swai lauduna karino haiduna yenglei adubu kanasu leiramkhiti yaifabi mawong amani usi haudong ama oiramba yai khraduna mahak manunglomda amuk changaklei masigi matung yaifabi machanupi thoithoibigi manakta changsilaklaga award pa hangli matam maruda yaifabigi masamato landuna kanagumba ama chatkibagi masamda hayarkhibagi sahum ama phangbada yaifabi masamdo tap langon lamduna karino haiduni hiengi adubu kanasu leiramkhiri matam aduda thoithoibina makoigi school chapa matamda nipa ama gari yangna tharoklaga makoigi mamangda haipa saduna gari ado mamang thangkapada soibadagi longkhrap lomna tuthui haiduna inuktuna pawado tamli machanupi ki pawaduta ngasaidagi
masada jingnagum kaigum tamnagum swai loramba yaiphabido hauna nokli thuithoi su nokli asumna makoi ani do chaba thakpa tawduna wari watai sanaduna punbadagiri ngasai kiramba yaiphabi punamak kiba lepkhri haibadi masada kiba phaukhidri thoithoibi amadi yaiphabi makoi ani do yum aduta harau nungaina sanaduna wari watai sanaduna thabeng khang tongminaduna leiri masigi matung maidang waram moisallaklabada mohon su mayum lomda halakli mahagna office tagi mayum hek jawbaga yaiphabina gari makhon taduna adumak thoroklibani matam aduda mohonna yaiphabida hai ngasi di aigi tolo phangbu numini aidana aina injang ahawam sagedana nga chogom leraklabani aikhoi punna chaminagadoribani khangdre ai sa se kedorabano khangdi office ta hek jawbagane haining haraudaba ningkok lawa ma tawi kanagumba miyu yaman aibu question senaraga leibugudna su tawi khangdre ai sibu minaga haningba mida ga do orektabra karino asi phawda isi mingonda landabra haibati khandi khali asomna ngangla changlakpaduta tv ka da film jinglamba tv inglamba thoithoi bido changchelaglaga baba chapul lerakpra haiduna hangba chenselai matam aduta mama yaiphabina achouba nga ama yalaga changlakpadu ubata thuithoibi yamna harauna mangasi di nga se thongdiro haidun hangni maduda yaiphabina haima thongi haiduna letlibani nangbo haiduna khumi asanna makhoido wari watai sana changakli mohonna machanupi thuithoibi ki achaposu leiduna puraklibani madubu pirami matawasumna imung aduta yamna harau nungaina haujiksu leiri mohon lerakliba nga ado thong thaktuna makhoi punna chaminaraba matungta numidang adu matumnaba honari matamsi numidangi pung 9 khar helabani mohon yaiphabi makhoi loina maktung khrabata thoithoibi di haujuk phawba tumdri mahak exam kuchilektre haiduna lairik kan pari ni matamni matawasum na thoithoibina lairik pari ngai matam maduta ngarangi matogum numidangi pung 9 khar helakpa tara tasalakpa adu waida thongna waduda kanagumba ama leplaga leiribadu thoithoibina hanta mukti haiphet uhori adubu thoithoibina thongna adomda haiphet jengsiluba matamdadi amuba sakta mama saklauna pakthakibado mahana haiphet tani uhoba tasinamaki mado karigumba kanagumba amagi magi kaadu leiriba potsing adugi mami amana lengbagira natragana thongna adugi wangwada kanagumba mata senga leibadagi mami taribra haiduna nyaktangi wakal khalli phana kuina thongna aduda yenglaga wakal khanduna leirambadagi thoithoibido omai amuk leisinduna lairik adu makha tana pabawo ibuwo tawduna leiri aduna mahana mama he leithokibaga thongna wadutta kanagumba ma tubat samduna chakhibagi mami hada mukti thoithoibina mayek sen uhoki madu urubada thoithoibito khangpre khangduna ima haiduna kana klautuna mama yaiphabi amadi mapa mohonbu kana kaurakli adumna thoithoibina kana law khongduna kaurokpa aduta ngasaidagi tumdun leirumlaba mohon amadi yaiphabi khangpre khangduna kaidore haiduna thoithoibigi manakta chensilakli matam maruda thoithoibidi kiman khibana mahak phamungda songkhatlaga kachil amta tasallaga mahak ke tidi piar adu kanna konsillaga mahak nungsa fuina honduna leiramkhi madu ubata mohon amadi yaiphabi chensillaktuna kaidore nangbo haiduna hanglakpata thoithoibina mahak ke thuna wase landuna kanaguma miyu yama chatkre haiduna tamli matam maduta mohonna yera onthokpa kanabu chatne haibagi mafam masida yum taribasi aikhoi gi yum masi khaktamak yumdom bu oina leiribani kadai dagi nungna haribudubo huran bagu oiraba jala haiduna mohondo ngangba yaba ngangamlaga toslight angamba ma pairaga mapanda parap thoki matam maduda mohonna masada su chingnaba amadi leiribani yum masida kari torubano khangdi office ta su aise ongmai tawribani isa thoipina haribasibu kamdoriba jano hadana mapanda thorakli matam aduta mohonna machanupi thuithoibigi kage thongnaw leiriba domda toslight to kaptuna koilei leiduni jinaka matamda arapada huisu manba aduga kaino jibam su manba ama yamna yangna
warak lomda chensinki aduga warak adu phawdoklaga chenkhibadu mohonna khangli matamadu mohonna kari sano ne hujiki dubo warak phawroge chenkhrini asomna khallaga thoithoibi gi manakta sangsilai aduga thongjin pandagi lauduna nga ga changakli kadai digi minoda huira kaino khangde sama parap chenki warak lalaga chenkhre ai toslai kapsulu bududa mami thakalabra kaino khangdine madu hui gumbo rongani asomna ngangla changlak paduta thoithoibina hui oiragabu thongnau sida ugadro asuk wangba thongnau sibu wangna hui na chakadro haiduna mapa mohon hari bo phambado thoithoibiri yaningtri matamaduta mohona hai chongkhalaga chenkhibugumbo rongani natragana khangde aisu karino ado thone hena khanjaluraganu hai mama angang siga ngasi tuminro angang sikhar kiba mali asomna hairaduna mohonna magi nupi yaiphabibu thoithoibiga tumhallamhi madugi matung yaiphabi amadi thoithoi tumduna lehauri mohonsu magi kada parap laktuna mahak soduma himna ba sem sari masigi matung mathangi no ngale mahausa mohon amati thoithoi makhoi ani do adumak school chatpa yaw office chatpa yaw adumak chatkhri yaiphabi yum aduta matomta lehauri matam aduta yaiphabina yum aduta matomta leiringai matam yum aduta mahak tasingna leibadu iki kibugum tauri masada kithit kirom tauba haining haraudaba yengki bu khudimakta mangonda pangki da kibugum torokli adumna torokpaduda yaiphabina as khangdra taurise afanungai yaidna sarbi yumni leibada thokna kiribasina kamai tino khangdi asumna khallaga leiringai yaiphabina phamduna leiriba ka aduki hek nakanda thangnabada leiriba ka aduta kanagumba miui amana phi thoplaga phalang launa kankhibagi makholama takhi khonjal adu tabada yaiphabi swai lawi karino haujikiduti khalladuna mahak kana leibage haidun hanglaga ka adomda parap changsilakli adomna yaiphabina parap changsilakpa mathamadudadi kana su leramdi adumna ka aduda mahakna kana leiba janu haiduna kang khaluka koi faktuna yinglingai matamaduta thoithoibigi leiriba ka adomda karigumba khonjalama tarakli mado mi amana muru mari saba natragana karigumba pot ama bolai maida sro launu singbagi makholni khonjal adu tabada yaiphabi karino tawriba sibu yum masida makhonta maktai masakti su udriba sibo haiduna yaiphabi parap thoithoibigi kada lakli mahana adum lakka matamdari karisu leramdi matam maduta yaiphabina kanasu leitaba kasida matau kramna makhol tholiba janu adumna khalingai thoithoigi ka aduda leiriba thoithoigi phamung adugi kangkhada kanagumba ma satchangsin khibatu haifet uhori madu ubada yaiphabi kithik kirum tauna karino asidi haiduna mahakna tapna laptakna paktharaga yengi adumna mahana paktharaga yenglakpadadi thoithoibigi kangkha aduta mapa bungna leirakhiba tdbr adu leiramki madu leirambadu yaiphabina haima masidi kangkha sida kamai changi hujano asomna khallaga mahana pairaga tdbr adu bu jara singthuri adumna singthurokpaduta tdbr du kana gumbamre yanbagi mongta khangpan palli adubu yaiphabina kadai danone palli basibo haduni jinglakpadadi karisu palamdi aduga mahakna singthurokpadadi karisu tawdri masidegi yaiphabina tdbr adu pongkhatlaga mahakna tv ka leiriba domda parap laktuna mahaki sofa aduta thammi aduga yaiphabina tv ado amuk on tawduna tv yingli adumna mahana tv yingni matamaduta ising khorang lakpadagi mahak chaksang lomda ising khara thakke haiduna parap lakli matamaduta tv ki volume ado masa matomta yamna kana lekhalakli adumna tv ki volume na yamna kana lekhalakpaduta yaiphabi ising do parap thaklaga tv karomda parap lakli kananoni tv bo sukada lekhali bisibo haiduna asumna yaiphabina lakko matamdati tv remote adu table mathakta admak leiramli masidegi di mahana remote adu taplong lauraga jara mu laithei masidegi di yaiphabina tv ni na lerakpada ngairi amu yadraba khangdi asumna khallaga film mathang jenglakpada
ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯄ ꯐꯤꯂꯝ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯇꯝꯅꯕꯒꯤ ꯐꯤꯂꯝ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯤꯗꯣ ꯑꯁꯨꯝ ꯀꯤꯔꯛꯂꯤ ꯌꯥꯏꯐꯕꯤꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯇꯤꯚꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁꯛꯇꯝ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯃꯥꯟꯅꯔꯤꯕ ꯇꯤꯚꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯔꯞ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯍꯧꯖꯤꯛ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯌꯥꯏꯐꯕꯤꯅ ꯎꯔꯤ ꯑꯗꯨꯕꯨ ꯇꯤꯚꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯌꯥꯏꯐꯕꯤꯅ ꯎꯔꯝꯗꯦ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯏꯐꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯇꯤꯚꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯌꯥꯏꯐꯕꯤꯅꯗꯤ ꯃꯍꯥꯛꯅꯗꯤ ꯈꯪꯂꯦ ꯌꯥꯏꯐꯕꯤ ꯇꯤꯚꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯥꯏꯐꯕꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣꯝꯃ ꯂꯦꯞꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯤ ꯀꯤꯔꯛꯂꯗꯨꯅ ꯇꯤꯚꯤ ꯑꯗꯨ ꯁꯠ ꯃꯨꯊꯠꯂꯤ ꯑꯁꯨꯝꯅ ꯇꯤꯚꯤ ꯑꯗꯨ ꯍꯦꯛ ꯃꯨꯊꯠꯈꯤꯕꯒ ꯇꯤꯚꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤ ꯇꯥꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯤ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯌꯥꯏꯐꯕꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯤꯚꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯟ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯇꯤꯚꯤ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯌꯥꯏꯐꯕꯤꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯈꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯏꯊꯣꯏꯕꯤꯗ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯅ ꯉꯁꯤꯗꯤ ꯊꯥꯡꯖꯅꯤ ꯏꯃꯥ ꯑꯗꯨꯅ ꯉꯟꯇꯥ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯎ ꯍꯣꯂꯤꯗꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯤꯅ ꯀꯔꯤꯅꯣ ꯇꯤꯚꯤꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯂꯩꯈꯠꯂ ꯊꯥꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯌꯥꯏꯐꯕꯤꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯈꯪꯗꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯇꯤꯚꯤ ꯀꯥꯔꯣꯝꯗ ꯂꯥꯛꯄꯗꯗꯤ ꯇꯤꯚꯤ ꯑꯗꯣ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟꯒꯤ ꯐꯤꯂꯝ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯅ ꯏꯃꯥꯗꯤ ꯀꯥꯔꯇꯨꯟ ꯐꯤꯂꯝꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯗꯨꯅ ꯃꯐꯤ ꯍꯣꯡꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯚꯤ ꯑꯁꯤꯅ ꯃꯇꯣꯝꯗ ꯀꯔꯝꯅ ꯊꯥꯔꯛꯂꯤꯕ ꯑꯗꯨꯝꯅ ꯈꯜꯂꯒ ꯌꯥꯏꯐꯕꯤꯅ ꯊꯣꯏꯊꯣꯏꯕꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯣꯏꯊꯣꯏꯕꯤ ꯁ꯭ꯀꯨꯜꯒꯤ ꯍꯜꯂꯛꯄꯒꯤ ꯆꯔꯥ ꯋꯥꯅꯅꯕ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯌꯥꯏꯐꯕꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯛ ꯄꯤꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯣꯍꯣꯟꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯣꯍꯣꯟꯅ ꯌꯨꯝꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯏꯐꯕꯤꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯅ ꯑꯦꯔꯥ ꯕꯨꯠꯀꯤ ꯐꯤꯂꯝꯁꯤ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯂꯤꯕ ꯋꯥꯔꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯀꯥꯟꯅꯗꯕꯗ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯕꯨ ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯕ ꯊꯣꯛꯂꯛꯏ ꯀꯥꯏꯗꯅ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕꯅꯤꯅꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯔꯀꯥꯟꯗ ꯍꯦꯛ ꯊꯥꯖꯧ ꯑꯁꯨꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯊꯣꯏꯕꯤ ꯑꯃꯗꯤ ꯃꯣꯍꯣꯟ ꯌꯥꯏꯐꯕꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤ ꯃꯣꯍꯣꯟꯁꯨ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯤꯕꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯍꯟꯗꯛꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯈꯔ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯍꯣꯏꯅꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯏꯅꯦ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯔꯕꯗꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯧꯋꯥ ꯋꯥꯁꯥꯗꯕ ꯁꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯊꯣꯏꯕꯤꯗꯣ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯊꯣꯡꯖꯤꯟꯄꯥꯟꯂꯣꯝꯗ ꯀꯨꯗ꯭ꯔꯣꯛ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯗꯨꯕꯨ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯩꯃꯥ ꯂꯥꯏꯔꯤꯛꯁꯤꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯕꯨ ꯀꯣꯟꯈꯠꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯥꯡ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯏ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯁꯠ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯄꯒꯨꯝ
ꯃꯉꯣꯟꯗ ꯇꯧꯔꯛꯈꯤ ꯑꯗꯨꯝꯅ ꯃꯁꯥꯗꯣ ꯕꯪ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯈꯤꯕꯗꯨꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯒ ꯄꯔꯥꯁꯤꯡ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯏꯕ ꯁꯥꯟꯅꯔꯝꯕꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯂꯣꯝ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯑꯍꯥꯡꯕ ꯕꯣꯏ ꯑꯃꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯌꯦꯛꯂꯤ ꯑꯗꯨꯝꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯐꯥꯛꯄ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯏꯕ ꯑꯗꯨꯒ ꯂꯣꯏꯔꯒ ꯃꯅꯥꯛ ꯑꯗꯩ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯒꯣꯔꯣ ꯒꯣꯔꯣ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯃꯣꯍꯣꯟ ꯊꯣꯏꯊꯣꯏꯕꯤꯗꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯤꯕꯨꯁꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯄꯪꯌꯦꯛꯇ ꯌꯦꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯩꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨꯅ ꯄꯪꯆꯥꯏꯗ ꯆꯈꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯀꯣꯂꯣꯝ ꯑꯗꯨ ꯃꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯗꯣ ꯂꯩꯃꯥꯏꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯋꯥꯟꯊꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥ ꯃꯣꯍꯣꯟꯅ ꯄꯥꯡꯈꯠꯍꯧꯕꯗꯒꯤ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯁꯥꯐꯨꯀꯅꯗꯤ ꯇꯨꯍꯧꯗ꯭ꯔꯤ ꯄꯥꯡꯈꯠꯈꯤꯕꯅ ꯍꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯄꯥ ꯃꯣꯍꯣꯟꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯄꯝꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯤꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯁꯨ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯅꯪꯁꯤ ꯀꯥ ꯃꯅꯨꯡꯗ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯪ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯅꯣꯝ ꯑꯩꯒꯤ ꯏꯁꯥꯗ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨ ꯇꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯖꯤꯡ ꯍꯧꯕꯒꯨꯝꯅ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯝꯂꯒ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯂꯒ ꯕꯕꯥꯒ ꯃꯃꯥꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯣꯏꯊꯣꯏꯕꯤꯅ ꯉꯁꯥꯏꯗꯒꯤ ꯀꯣꯂꯣꯝꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯌꯦꯛꯂꯤꯕꯗꯣ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯣꯍꯣꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯎꯈ꯭ꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯎꯈ꯭ꯔꯕꯗꯤ ꯀꯤꯈꯤꯕꯅ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯅꯤ ꯈꯜꯂꯗꯨꯅ ꯃꯗꯨꯕꯨꯗꯤ ꯃꯣꯍꯣꯟꯅ ꯂꯣꯠꯁꯤꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟ ꯑꯃꯗꯤ ꯌꯥꯏꯐꯕꯤꯗꯣ ꯍꯥꯏꯅꯔꯤ ꯉꯁꯤꯁꯨ ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯤꯒ ꯍꯤꯞꯃꯤꯟꯅꯔꯣ ꯑꯩ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯕꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯂꯒ ꯍꯪꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯍꯣꯟ ꯄꯔꯞ ꯄꯔꯞ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯩ ꯏꯟꯅꯕꯗꯃꯛ ꯏꯟꯅꯔꯛꯎ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡꯗꯤ ꯄꯤꯔꯛꯀꯅꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯔꯞ ꯐꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟ ꯐꯃꯨꯡꯗ ꯍꯤꯞꯊꯔꯤ ꯑꯗꯨꯒ ꯀꯥꯡꯈꯜ ꯆꯦꯠꯅ ꯈꯟꯖꯤꯜꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯕ ꯑꯗꯨꯗꯒꯤꯗꯤ ꯃꯣꯍꯣꯟꯁꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯣꯍꯣꯟ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯈꯤꯕ ꯀꯥꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯂꯩꯔꯝꯗꯕꯗꯨꯗ ꯍꯣꯃꯦꯟ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯤꯕꯨꯁꯨ ꯀꯧꯔꯤ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯣꯍꯣꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯕꯤꯕꯒꯤ ꯃꯑꯣꯡꯗ ꯇꯨꯞ ꯇꯨꯞ ꯂꯥꯎꯕ ꯑꯗꯨꯒ ꯁꯦꯠ ꯁꯦꯠ ꯃꯤꯅ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯣꯍꯣꯟ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯗꯣ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯀꯩꯗꯧꯔꯦ ꯅꯪꯃꯅ ꯆꯠꯀꯩꯗꯧꯔꯒꯦ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯕꯨ
ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯅꯕ ꯀꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯃꯇꯨꯡ ꯍꯜꯂꯒ ꯃꯣꯍꯣꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯣꯍꯣꯟꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯅꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯪꯄ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟꯅ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯡ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯃꯥꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯀꯗꯕꯗꯨꯅ ꯃꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯣꯟꯊꯣꯛꯂꯕꯅꯤꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯣꯍꯣꯟ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ꯫ ꯑꯁꯣꯝꯅ ꯎꯞꯁꯤꯜꯂꯒ ꯇꯨꯕꯗ ꯁꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯒꯤ ꯈꯨꯅꯤꯡꯋꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯗꯣ ꯇꯦꯛꯇꯨꯅ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ꯫ ꯃꯈꯨꯠ ꯌꯩꯁꯟꯈꯤꯕꯒꯤ ꯅꯥꯃꯟꯈꯤꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯃꯣꯍꯣꯟꯗꯣ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯕ ꯃꯉꯝ ꯁꯥꯟꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯕ ꯃꯉꯝ ꯁꯥꯟꯗ꯭ꯔꯤꯉꯩ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯈꯤ꯫ ꯃꯃꯤꯠ ꯃꯅꯥ ꯉꯪꯁꯪ ꯉꯥꯡꯉꯤ꯫ ꯑꯗꯨꯗꯨꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯏꯍꯤ ꯍꯤꯒꯠꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯔꯤ꯫ ꯁꯛꯇꯝ ꯑꯗꯣ ꯎꯔꯨꯕꯗ ꯃꯣꯍꯣꯟꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯅ ꯃꯣꯍꯦꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯟꯅ ꯃꯦꯠꯁꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯦꯠꯁꯜꯂꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯃꯦꯠꯁꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯌꯥꯏꯐꯕꯤꯅ ꯃꯣꯍꯣꯟꯒꯤ ꯃꯕꯨꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯁꯦꯒꯥꯏꯗꯨꯅ ꯍꯣꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯣꯍꯦꯟꯗꯣ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯤꯅ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯣꯍꯣꯟꯕꯨ ꯍꯧꯗꯣꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯦ ꯃꯣꯍꯣꯟꯒꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯑꯩ ꯍꯌꯦꯡꯃꯛ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯊꯣꯛꯍꯟꯗꯕ ꯌꯥꯔꯦ꯫ ꯑꯩ ꯃꯪꯗ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯁꯥ ꯊꯕꯤꯠ ꯍꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯣꯍꯣꯟꯁꯨ ꯊꯥꯖꯔꯕꯅꯤꯅ ꯑꯃꯥꯏꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯀꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯍꯣꯟꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯑꯣꯐꯤꯁꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯗꯣ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯣꯟ ꯑꯃꯥꯏꯕ ꯌꯥꯗꯣꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯎꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯗꯣꯛꯅ ꯃꯣꯍꯣꯟꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯤꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯝ ꯑꯃ ꯁꯣꯛꯂꯤ꯫ ꯑꯗꯨꯅ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯁꯣꯛꯂꯕꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯂꯥꯏꯒꯤ ꯂꯩꯔꯝꯁꯤꯡ ꯑꯗꯣ ꯐꯖꯅ ꯅꯥꯊꯩꯗꯨꯅ ꯊꯝꯗꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯣ ꯑꯋꯥꯕ ꯅꯪꯂꯒꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯂꯔꯣꯏ꯫ ꯃꯊꯪ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯁꯤꯔꯅꯤ꯫ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯉꯥꯎꯕꯁꯨ ꯌꯥꯎꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯌꯨꯝ ꯑꯗꯨ ꯁꯤꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯗꯣꯛꯅ ꯅꯠꯇꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯝ ꯑꯃ ꯐꯥꯠꯇ꯭ꯔꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯝ ꯑꯃ ꯐꯥꯠꯁꯤ ꯍꯥꯏꯔꯛꯂꯗꯨꯅ ꯃꯣꯍꯣꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯣꯍꯣꯟ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟꯒꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯅ ꯀꯝꯗꯧꯔꯦ ꯑꯃꯥꯏꯕꯗꯣ ꯎꯅꯕꯤꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯣꯏ ꯎꯅꯔꯛꯂꯤ꯫ ꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯒꯦ ꯍꯥꯏꯍꯧꯋꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯝ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯁꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯏꯒꯤ ꯂꯥꯏꯔꯝ ꯄꯤꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯁꯨ ꯂꯥꯛꯂꯒꯗꯕꯅꯤꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯩꯗꯨꯅ ꯃꯣꯍꯣꯟꯅ ꯊꯝꯂꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯍꯣꯟꯗ ꯍꯧꯖꯤꯛ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯌꯨꯝ ꯑꯁꯦ ꯑꯩꯅ ꯌꯦꯡꯕꯗ ꯌꯨꯝꯁꯥꯔꯣꯜꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯑꯁꯤꯅ ꯂꯥꯏꯔꯝ ꯁꯣꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯂꯥꯏꯔꯝ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯊꯩꯗꯣꯛꯄ ꯌꯥꯒꯅꯤꯗ ꯍꯥꯏꯗꯨꯅ ꯂꯥꯏꯔꯝ ꯑꯗꯨ ꯊꯩꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯛꯂꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯌꯥꯗꯣꯛꯅ ꯃꯣꯍꯣꯟꯒꯤ ꯌꯨꯝ ꯑꯗꯣ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯈꯤꯕꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯛꯇꯅ ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯁꯥꯒꯦ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ, ꯌꯨꯝ ꯁꯥꯔꯒꯅ ꯀꯔꯝꯕ ꯃꯐꯝꯗ ꯁꯥꯕ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯌꯨꯝꯁꯥꯔꯣꯟ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯦꯠꯅ ꯍꯪꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯧꯅ ꯂꯝ ꯂꯩꯕ ꯑꯣꯏꯔꯒꯅ ꯂꯥꯏꯔꯝ ꯈꯣꯡꯂꯝ ꯁꯣꯛꯄ꯭ꯔꯥ, ꯀꯔꯥꯏꯗꯅ ꯂꯥꯏꯔꯝ ꯂꯩ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯨꯟꯅ ꯈꯪꯗꯣꯛꯀꯗꯕꯅꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯁꯣꯏꯕ ꯈꯤꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫